Akasvani Imphal, Chitrabhanu Chitrabhanu na pau pazari, ahan badamaru iba pau. Manipur ngasi Imphal East gimiyo ama COVID-19 na leg kidabagalune na lazat asina siba migi machine kuni panch sure, naba pabagi chang na chada humpudra dasmik ani ahum yaure. National Sports Day gamari lene na Rashtrapati Ramnath Kovind ngasi National Sports amasung Adventure Award lising ani kuniyan tokre. National Sports amasung Adventure Award ki category tere ki manungda category mari ki senfam hangat hankre. Pradhan Mantri Narendra Modi hari lawu singhu de mipa tangda haibasi chaba thakpa khakta dan nate masidi khungung amagi semillion fagat hanbagi wafum yauri amashung lebas da COVID-19 na naba phagalapki chang hengalaktu na chada humpudra taru dasmik mari tere teleire. Manipur ngasi Imphal East gimiyo ama COVID-19 na laikhitabagloine na lazit asina siba migi machine kuni pan sure haukiba pung kumari damiyo chama tara tare nongna COVID-19 positive oiba thengnakhi masigi manungda general population digi miyo marfuga taret amasung Central Armed Police Force digi miyo kuntra yauri Rajagi Haksal Bibang na thokpa cherol aman hai ngasi positive oikiba miyo sing adu Imphal West Zilla digi humpuni thoi Imphal East digi mapan Churachandpur Zilla digi mari Thawbal digi taru Bisnupur digi ani Chandel digi ama amasung None digi ahumni Makoi sing adu COVID care facility singa thamkre hariba matam asde miyo chama kumapan discharge tawki hauzik phawada puna miyo lising mari chama marfu taruk discharge tawki bugalona na phabagi changcha humbudara dasmik ani hum yore Manipur hauzik phawada COVID-19 positive oba migi masing lising manga chamapan humpu sure masig manungda active case na lising ama chatre ni futaruk ni Bisempur Zilla gi ward number 7 na leiba miyo amanga si COVID-19 positive oiba thengnabadagi hariba mafam asi containment zone haina Zilla asiki deputy commissioner na lokthokre Travel Affairs Mantri N Kaisa nangasi Sanapati Zilla da leiba media housing da tengbang sing pikre Mantri na media housing amadi thabak tawriba staff sing amadi hawkers sing da chengyan thokhi Churachandpur Joint Civil Society singi mifama mangasi pangtukuna jila adu da hauzi oiriba COVID-19 gi lache ki matangda wafam sing khanakre mifama du da Civil Society Organization sing asina Vidhan Sabha Kendra khunimakta COVID-19 testing matching thambina ba amasung COVID care center masing hengapinna ba sarkar da taksin bahaina ware blokhi mifama du na mioi taruk na Sabha committee amasu semkhi Freedom Fighter Haipoja donang lekidabagi marfuma pansuba kumon thorungasi pangtukle Lising wachama pon kuntra mathogi ngasi nimit asida Imphal jail gi maning nambul turel gi mapanda British singna haipoja donang fasi togduna hakhi nimit asibo ningsingduna chei khudingi August kumapan asi Rajya Sarkar na singduna Imphal kaisambata leiba jadonang parta thorum sing pangthokduna lakli thorum asi jadonang gi pongna fam None Zilla gi Khambiron da leiba puiluwang khulda su pangthoki mapam duda tonga tonga ba cultural program sing su pangthoki Tamelong Zilla da sunumit asi Rongwei Naga Students Organization Manipur na sentuna Indoor Stadium da pangthoki Thorongduga mari lene na culture program masu pangthoki Freedom Fighter Haipoja donang lekidabagi marfuni pan suba Kumon thorom Assam Manipur amasung Nagaland gi Jalarung sing na khundaba mafam sing amasung Jalarung sing na leiba ache raja sing da su pangthoki numidangi matamda yumthong amasung lambida momati thanki Imphal Izilla gi mafam kya da horiba lafum sing da white black plant hopper white hairga sukhangna batil asi paktang na tarak padegi mafam dugi longbi sing mi pai ba puknare aikho gi pawmin hai hokiba matam khara asdegi hairiba til asina lofom sing da tarak padegi miyam ni ising wat pagi awaba mayok naringai cherakta hena khudungtiba nanglak ra haibegi mi pai nare Rajagi Agriculture Vibhag ki Director na thokpa cherol man hai ICR Imphal ga kumna khanarba matungda karamba hidak chaiga dagi haibadu lepthokle cherol adu namkha tan hai lomishina taseina hidak langtak sing adu leiduna signalbadi hidak leibada changliba senfam gi chada yankhai sarkana direct benefit transfer gi khutangda makhoi gi account ta sel hapchilakani marab anduna lomisina tila hida asilai haibagi chapchaba praman oiba ches chang yenglaga loina bank account amasung Aadhaar card sing District Agriculture Officer Imphal East pisilakpa yagani hairi Lilong Police nanga sen nutil Lilong Bazar digi miyo ani WY tablet amasung car amaga kona na fare makhoi na haidorapa digi kaile khongmaya lekai de leiba drug yonba miyo ani amashu fakhi Thawbal Zilla gi Hairo Kendra gi Salungpham amasung Tenopal Zilla gi Ringpang khul gi kunza ani gi marakta khuthongna khiba thawdo adu yenglaga District Magistrate Thawbal na hariba mafam singa singa sidegi hongna CRPC gi dhara chamni phu mari gi makhad ating batam khre
Athing basi leading a manunda, mi manga natraga manga di hena punba yadeb. Sopa panba kuzukulai sing pudina chatpayaru hari. Amarom the salungfongi kunza sing amasung, ring pankul gimarakta ngarang pamdaba tawdok tokiba adu makata na amukana, tokdanaba amasung, nungshi chanana lemina ba amukona apil tawrakli. Jerol adun hai, loop asina, kul ni asi, kokong nadun amadi ngakpi bahayba yumpamda ingna tamna, pibam amalak na ba honna minarishi hairi. Leba si da hozi COVID-19 lecture parks na sandorokli ba amasung Manipur dalena asi nomo gi hengalakli ba matam asida Mikal pangtopo haiba si aran ba khongthang oigeni CCSK Hericon Lipun MMWO amasung UCM na punna thador pacherol aman hai hozi oriba pibam asida maraki Mikal natraga ADC Mikal natraga Mikal amategi Mikal pangtopa miyamgi na yamlaba punsigi magun khangdaba khongthang ni hain logoni cherol dun hai pibam asi yenglaga Mikal matam khra yethokpa haiba si miyamgi apambani Tawbal Zilagi oining si EVM amasung BVPAT sing check tawbaki thabak election counting hall da pangthokre kakching amasung Tawbal Zilagi oina ahanba thaki check tawbaki thabak adu zila sida leiriba jati gi amasung regional thaki rajniti dol sing sar yakhi Press Information Bureau amasung Regional Outreach Bureau Imphal puna sinduna National Recruitment Agency NRA gi matang nang si webinar ma pangthokre webinar adu da PIB amasung ROB Imphal gi official sing amadi pangmi sing sar yakhi National Highway Cham Anigi Lilong Thong Degi, Wangjing Fawbagi Paktop Gamari Lenena, Lag Labor in Tokaba Nimitegi Electric Post, Sing Hongdo Hongzing Tobagi Tabak Jataragani, Maramaduna MSPD Shield, Lilong Toba Amasung Wangjing Subdivision, the Korma Mafam Sing da Matamatangi Matungina, May Mutkani Hari. Tabi Riba Pawasi Akasvani, Imphal Legini. National Sports Degamari Lenena Rastrapati Ramnath Kobinangasi National Sports Amasung Adventure Award Listing Anikunian Tokre. New Delhi began Vavanda Pangto Patharam Amada Rajiv Gandhi Khel Ratna Award, Arjun Award, Dronacharya Award, Dhyan Chand Award, Tenzing Norway National Adventure Award Amasung Rastriya Khel Puruskar Manashing Rastrapati ni Yentoki. Thorom to the Wangang Bada Rastrapati Hai, Barki Sanarushing Singtanga Weba Mai Papangam Libasi, Sakar Kakana Ohen Banate, Mang Hai, Tongan Badarma Amadikang Lukim Yushina Sana Konabagilam de Henai, Yoxilabata da Sanabagi culture as Zakohan Bangangani. Raspati na hoziki na hasing na sana kona ba amadi haksang fana thamba haiba asi bakhoi gi tawdaba yadaba mathau ena khalakpada nungaiba phungdokhi mang na hai mama mapasing na amasung ojasing na sana kona ba gilamda akan mamiyang changlakli mipum khudi mangna amata oina honarabadi Bharat Assist Post ke super power am oiba ngamgani haina mang na phungdokhi Rastrapati hai lising ani kunipan Olympic Games Bharat Assist top 10 podium finisher leba sing manung da changani haina Bharat na asha tawri mang na hai Bharat na pandamasi shwed na phungwa ngamgani मुझे इस बात की विशेष प्रसन्नता है कि पुरस्कारों की विभिन्न श्रेणियों में महिला खिलाड़ियों का प्रतिनिधित्व है। यह विशेष रूप से उल्लेखनीय है कि खेल रत्न पुरस्कार पाने वाले 5 खिलाड़ियों में 3 बेटियां शामिल हैं। मुझे विश्वास है कि सबकी भागीदारी के बल पर किए गए सामूहिक प्रयासों से भारत एक खेल महाशक्ति के रूप में उभरेगा। 2028 के ओलंपिक खेलों में टॉप 10 पोडियम फिनिश कंट्रीज में रहने का हमारा लक्ष्य है। हम इस लक्ष्य को अवश्य प्राप्त करेंगे। Khel Ratna Award fanglaba miyoy mangagi manung den nupi hum yorok pada Rastrapati ne nungaiba phungdokhi Rastrapati hai COVID-19 elected asina malem ge sana khona bilam da chauna chething pire mang hai masina war ge sana khona bilam da su achoba khudong cha daba mamayok na hale sanaru sing amasung course na online gi coaching sing amadi webinar ki khuthang da tathok tachin tawnori ba asida Rastrapati ne nungaiba phungdokhi Major Dhyan Chand gi mafam da ikai komna ba uloduna Rastrapati hai leba si gi miyam amadi sanaru sing gi damakte di Major Dhyan asi tamjiningai oiba amani National Sports Day lakpada Uparashtrapati M. Venkaiah Naidu amasung Pradhan Mantri Narendra Modi na sanarushin da yafa pauzal prapgalona na sanarushin na leba asibu mingchat progna ba honna bada makhoi na lori ba thodang thagat wa phongdoragle award fanglaba sanarushin na tongan tongba mafam sindigi thorum adu sharuk yakhi National Sports amasung Adventure Award ki category tere ki manung da category mari gi senfam hengat hankre National Sports Day ga mari lene na wafam sing si youth affairs amasung sports ministry Kiran Rijiju na lakthoki bani Rajiv Gandhi Khel Ratna Award lupa lakh taret makhai digi lupa lakh kun manga da hengat hankre Arjun Award amasung Dronacharya Lifetime Award na lupa lakh manga digi lakh tara manga da Dronacharya Regular amasung Dhyan Chand Award na lupa lakh tara da hengat le Sri Rijiju High Sports Award te piri ba senpam hengat han bagi wafum English ngani ni panda khanaki bani mang High Sports Award te piri ba senpam chehi tara khuding maki hengat han ba khanagani
Pradhanmantri Narendra Modi hairi lawu singhuda mipa tangda bhaibasi chaba thakpa khakda nate masidi khungung amagi semilon fagan hanabagi wafam yauri Rani Lakshmi Bai Central Agricultural University ki college amasung administration building video conferencing khudanga sangar batungda wangang bada Sri Modi hai lebasi da puthokli ba lawu singwi pothok se magun hengal handuna lebasi gi amasung malengi kethil singde yona bo honagani mahang na hai lawu singhuda mipa tangda bhaibasi longmi sing amasung pothokli ba singbu entrepreneur henaba aduni Pradhanmantri hai lawu singu mari lena Hiram Singh School ki thak tak pagi tangai fadab leire mahang na hai lawu singu ki lamda sijiliban ha oriba researcher sing amasung baigyanik sing namatang chunna bukhulai drone technology artificial intelligence amasung anoba makhal gi lawu singu khulai sing sijina batangai fade Bundelkhand lamdang ni matang da paladuna Pradhanmantri hai Pradhanmantri Garib Kalyan Rozgar Abhiyan gi makhada hoje fawad Uttar Pradesh lupa koti charter charging tawkhre mang na hai mashi gi makhada miyo kya thabak pi bada natna pukri kaya samjim bata natna anoba pukri sing tawre hari ba si loshilaba matam da Bundelkhand gi imung la kya ra kana ba piragani Pradhanmantri Narendra Modi na hayeng Akasvani gi thongda leba asigi amasung palebak sing leriba bhar macha sing da ma ki puning gi wa man ki ba thoram da wangangani tha coding gi sandok par radio program asi handaki asina humpuni ban suba tangkak ni Pradhanmantri gi puning gi wa thoram asi Akasvani amasung Doordarshan amadi AR News ki website sing da sandok na tahan gani thoram asi Akasvani DD News Pradhanmantri Office amasung Information amasung Broadcasting Mantraloy ki YouTube channel sing da suta ba phangbi gani Pradhanmantri gi puning gwa hek sandopa loibaga lam gi lon sing da amkhana sandokani thoromasi hayeng numidang pungni panda su amkhana sandokna tahangani Akasvani Imphal na su Pradhanmantri gi man ki ba tharungi Manipuri wan to Pradhanmantri na wangang ba hek loibaga sandokani Akasvani Imphal gi pauk tabiri Leibas da COVID-19 naba pagalapagi chang hingalakuna chada humputra taruk dasmik mari tereta leire hawkiba pungkumbai da miyo lising humpumanga sumne yangkai leina asig naba pabadagi hospital singdagi discharge chokre haksal mantralo ni hai hausi fawba da miyo la kuntaruk lising nipuga nipa jama parmarfutara nipan leina astegi naba phakre leibas da leina astegi sibagi chang chada ama dasmik nipan ama da hanthare leibas da COVID-19 ki positive case masing lak kunmari lising humdoi Chamapan Humbudra Nito Shure, COVID-19 active case na lagtare lising yankani toy jamri kun mari lady. Hawki bapung kun made the mule lising a masum na kumatoy, Lena Astegi Lake the Bagalona, House Faboda, Punamio lising Humpunito Changa Yankai, Lena Astegi Lake Dre. Assam the Pradhanmantri Jantan Jos Nagi Macadamia Kotiama La Humputra Romki Bank account sing Hangan Cray. State Bank of India Guwahati Assistant General Manager Debjoti Hai account holders sing asit chada humpunitoi di rupe card sing paibani mang na hai yosna asina samaj asigi miyam da chawna kana ba pire raj asigi jantan account holders sing na bank sing da lupa koti lising mari chani yangkhai ni pan ge sanpham sing deposit tawrakle Assam Sarkar na ngarang rajya adugi oza lising mga henbada makhogi appointment letter sing kusin nakre thorom adu Mukhyamantri Savananda Sonawal amasung Shiksha Mantri Hemant Biswa Sarma Sar yakhi Lower amasung upper primary school singi oina punna oza lising mga 438 khanki bani thorom du da wangang bada Mukhyamantri na hai nauna khalaba oza sing da kathopagaluna na hena phaba mahiru sing puthongna ba appeal tawkhi COVID-19 gi lanting asida tonga tongan ba simhamna leiba miyoi kana lauri ba thodang busu Mukhyamantri na thagat fa phongdokhi Jammu amasung Kashmir gi Pulwama jila gi Jodara lamdan dangasi ayu security force khutongna bada terrorist ahum siri Pulwama police lanmi amasung CRPF na punna mapam aduda thibu humbagi thabok chathabada thogdo odu thokibani mapam aduda terrorist jing leire haiba akangna pa paw ma phangbadagi thibu humbagi thaba adu chathagibani hozik aroi bada maru oiba paw amu hanna Manipur ngasi Imphal istagi miyo ema COVID-19 na leki tabaga lolena laset atina sibambi gi machine kuni pan suri naba phabagi changna chad humbudra dasmik ani hum yore National Sports Day mari lenena Rashtrapati Ramnath Kovind ngasi National Sports amasung Adventure Award lising ani kuni thokre National Sports amasung Adventure Award ki category tere ki manungda category mari gi sanfam hegat hankre Pradhanmantri Narendra Modi hari lawu singude mipa tang da bhaibasi chaba thakpa kakta da nate masidi khungung amage semilon fagadan bagi wafam yauri amasung lebas da COVID-19 na naba fagalapagi chang hingatuna chada humbudra taru dasmik mari tere leire paulu zari